स्टेट सिदा लैरिबा लालौबगी इरांग लोइसिनबा कोबरा बटालियन की कंपनी अहुम थुंगलबा हौरे यूनियन होम मिनिस्ट्री की माइकैदगी मणिपुर लैरिबा लालौबगी इरांग असी लाकदौरिबा चही 2029 फाउबगी मनुंगदा मपुंग फाना लोइसिनगनी हाइना लाउथोकिबा अदुगा इरोइनना अहानबा फेस की ओइना सीआरपीएफ की कोबरा कमांडो की कंपनी अहुम स्टेट असीदा थुंगलरे कोबरा कमांडो सिंग असी लालौबगी इरांग खक्तदा सिजिनगनी हाइना प्रेसना फंगबा पाउगी सोर्स अमना हाइरी पाउगी सोर्स असिना मखा ताना हाइरिबना अहानबगी ओइना इम्फालदा थुंगलरिबा कोबरा कमांडो की कंपनी अहुम असी हौजे हौजे असम लैरिबा 210 कोबरा बटालियन दगी थुंगलखिबनी कमांडो सिंग असी बायरोड इम्फाल यौना लाखिबनी वेस्ट बेंगल दा हौजे हौजे लैरिबा 207 कोबरा बटालियन की कांगबो असिसु अथुबदा स्टेट असिदा थुंगलरगनी यूनियन होम मिनिस्टर अमित शाह की माइकैदगी सु मणिपुर की चिंग अमसुंग तमगी एरिया सिंग लैरिबा लालौबसिंगी मथक्ता कनबा एक्शन सिंग चथनबा कनबा ऑर्डर पिरखरे हाइरी पाउगी सोर्स असिना मखा ताना हाइरिबना मणिपुर दा डिप्लॉय तौगदौरिबा 210 कोबरा बटालियन असी ममांगी मतमदा लेफ्ट विंग एक्सट्रीमिस्ट सिंगना ख्वाइदगी चैथिंग पीरिबा छत्तीसगढ़ की बीजापुर डिस्ट्रिक्ट स्टेशन तौदुना लैरमखिबनी बटालियन असिना हौखिबा चहीदा लेफ्ट विंग एक्टिविस्ट माओइस्ट 95 हातुना वेस्ट ऑपरेशनल बटालियन अमा ओइना सखंखिबनी हारिबा बटालियन असिगी मथक्ता 207 कोबरा बटालियन असी मणिपुर मिलिटेंट सिंगी मथक्ता अकनबा ऑपरेशन चथनबा होम मिनिस्ट्री ना अखनना खलखिबनी वालहौरिबा कोबरा बटालियन की कंपनी सिंग अदु हेक थुंगलबगा मॉनसून ममांगदा मखोइगी अनौबा असाइनमेंट सिंग पीरबा याई हाइना थाजनरी हौजे हौजे सीआरपीएफ की डीजी जीपी सिंहाबु नुमित हुमनिगी खोंगचत इम्फाल लैरिबनी आईटी रोड परिंग लैरिबा कुकी खुंजा सिंगना चाना थंगनबा पोलम सिंग था अमा चुमना फंगलक्तबदगी कांगपुक्पी डीसी दा वाकतख्रे मणिपुरदगी तोखाइना ताजरगी हाइना दाबी तौरिबा कुकी सिंगना हौजिक लमदम मसिदा थोकलिबा इरांग असिना मरम ओइरगा कांगपुक्पी डिस्ट्रिक्ट की मनुंग चनबा आईटी रोड परिंग लैबा कुकी खुंजा सिंगना नोंमदा चंगदबा याद्रबा चाना थकनबा यावना पोलम कया फंगलक्तबा था अमा फाजिलक्पदगी खुंजा कया अवाबा मायोकनरे हाइरी हिरम असिगा मरी लैनना ताविलांग एरियास कुकी ट्यूब एसोसिएशन मणिपुर लेंगा की मरी लेनबसिंगदा चाना थंगनबा अमदी अतै हिंगबदा तंगाई फदना मथौ ताबा पोलम सिंग पीबीनबा अमदी फंगनबीनबा थबक लौखतपियु हाइना हाइजखरे हाइरी पाउचेसिना फंगबा पाउगी मतुंग इनदी था असिगी मरीदा ताविलांग एरियास कुकी ट्यूब एसोसिएशन कांगपुक्पी डिस्ट्रिक्ट की चेयरमैन लुनकोहेन ना डीसी कांगपुक्पीदा चानबा पोलम सिंग थाव अमदी हिदाक लांगथकी पोलम सिंग पीबीनबा अईबा चेरोल अमा पिसिनखिबगा लोइनना अथुबा मतमगी मनुंगदा फंगनबीनबा हाइजखरे हाइरी एसडीओ बीडीओटी वाइचोंग टीवी ब्लॉग तसु कॉपी टू तौदुना चेरोल अदुना ममांग था मे 13 आईटी रोड परिंग लैरिबा ताविलांग एरिया खुंदारिबा कुकी खुलगी खुंजा सिंगी चाना थंगनबा पोलम सिंग चथोक चसिन अमदी लौ उबदा सिजिनगदबा थाव अना लायंगी हिदाक लांगथक सिंग फंगलक्तबना अवाबा कया मायोकनरे मरम अदुना मरी लैनबसिंगी माइकैदगी हारिबा पोलम सिंग असी फंगनबीनबा थौरांग लौखतपियु हाइना चेरोल अदुदा पलकी हाइरी नाकल अमरोमदा ताविलांग एरियास कुकी ट्यूब एसोसिएशन मणिपुर लेंगाक्या मरी लैनबसिंगदा थोमलखिबा वाफम अदुगी मतंगदा लेंगाका मरी लैनबसिंगनसु थबकता ओंथोंगनबा थौरांग लौखतपा हौक्रे हाइरी कुकी एनपी मणिपुरना एसआईआर पांगथोकपा यानिंगदबा फोंदोक्रे लोयबोल एटेकी अचुंबा वाइल फंगनबा दक्सिलक्ली मणिपुरदा हौजिक थोकलिबा कांगलुप असिना मरम ओइरगा मियोय लिसिंग कया मरुम लांजेनादुना लैरिबना इलेक्टोरल रोल की स्पेशल इंटेंसिव रिविजन एसआईआर पांगथोकपा यानिंगदे हाइना कुकी एनपी मणिपुरना फोंदोरक्ली लुबसिना थादोरकपा चेरोल अमना हाई इलेक्शन कमीशन पाइखलक्लिबा एसआईआर की थौरांग असिदा लांजेनादुना लैरिबा मियोय खुदिंगमा अमत्ता चिथादना यौहन्नबा होन्नफम थोई हौजिक हौजिक मणिपुरदा एसआईआर की थबक पाइखतपा हौखिबगा लोइनना बूथ लेवल ऑफिसर सिंग युमयुमदा चंगदुना इलेक्टोरल रोल की रिविजन तौनबा कन्ना होनरी जुलाई 5 दा ड्राफ्ट इलेक्टोरल रोल फोंबगा लोइनना क्लेम अमदी ऑब्जेक्शन की थबक थौरम सिंग लोइरगा सेप्टेम्बर 6 फाइनल लिस्ट फोंगनबा थौरांग तौरी कुकी एनपी मणिपुर की स्टेटमेंट अदुना हाई स्टेट असिदा हौजिक ओइरिबा फिबम असिना मरम ओइरगा अचुंबा मओंगदा एसआईआर पांगथोकपा ngमगनी हाइबिगी थाजबा लैते मयुम मकई थादोकलगा लांजेनादुना लैरिबा कुकी जो फुरुफ की मियोय 1958 लोम एसआईआर की थौरांग असिदा याहोन्नबा लेंगांगना मतिक चाबा थौरांग हाना लौखतफम थोई स्टेट लेंगांग अमदी डिस्ट्रिक्ट एडमिनिस्ट्रेशन सिंगना आईडीपी सिंगी खलगा खन्नबा थौरांग लौखतकदबनी हाइरी अमरोमदा कमिटी ऑन ट्राइबल यूनिटी कोर्टुना थादोरकपा चेरोल अमना हाई कांगपुक्पी डिस्ट्रिक्ट के लोयबोल विलेज अटैक चथरखिबगी मतंगदा लेंगांगना पुंग 23 की मनुंगदा अचुंबा वाइल फंगनद्रबदी कुकी जो विलेज वॉलंटियर सिंगना इसागी लम अमसुंग मियाम ngak सेनबा थौरांग लौखलगनी एनएसीएन आईएम अमदी जेडूएफ कामसोम की खुलाई पाइबा सिंगना लोयबोल खुंगंगी युम कया मरुम मई थाखिबगा लोइनना मिचम अहुम हाटकिबगी थौंग अदु कुमजा 1990 दा थोखिबा कुकी अमसुंग नागागी हाना सुनबगी थौदो अदुगा मानबा अमा अमुक हाना थोहनदनबा अतमनना सिलकपनी लौई
ꯊꯣꯛꯍꯟꯅꯅꯕ ꯇꯝꯅꯅ ꯁꯤꯜꯂꯛꯄꯅꯤ ꯂꯧꯏ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯥꯒꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯍꯟꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇ꯭ꯔꯤ꯫ ꯇꯥꯡꯈꯨꯜ ꯀꯇꯝꯅꯥꯎ ꯂꯣꯡꯅ ꯎꯈ꯭ꯔꯨꯜꯗꯒꯤ ꯀꯣꯟꯁꯥꯈꯨꯜ ꯐꯥꯎꯕ ꯃꯣꯇꯣꯔ ꯀꯥꯔ ꯔꯦꯂꯤ ꯑꯃ ꯆꯠꯈꯤꯕꯗꯨꯅ ꯂꯣꯏꯕꯣꯜꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯈꯤꯕ ꯌꯥꯝꯂꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒꯤ ꯃꯄꯨ ꯄꯨꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯊꯥ ꯑꯁꯤꯒꯤ 4ꯗ ꯏꯝꯐꯥꯜꯗꯒꯤ ꯀꯜꯀꯇꯥ ꯆꯠꯀꯗꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 4ꯒ ꯒ꯭ꯔꯥꯝ 100ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 2 ꯐꯥꯈꯤꯕꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯊꯨꯕꯗ ꯄꯨꯊꯣꯛꯅꯅꯕ ꯗꯤꯃꯥꯟ ꯇꯧꯅꯔꯛꯂꯤ꯫ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯀꯤꯌꯥꯝꯒꯩ ꯑꯣꯏꯅꯥꯝ ꯂꯧꯀꯣꯜ ꯀꯤꯌꯥꯝꯒꯩ ꯃꯨꯁꯂꯤꯝꯗꯒꯤ ꯀꯦ.ꯑꯩꯆ. ꯁꯕꯤꯔ ꯑꯍꯃꯗ 23 ꯑꯄꯣꯛꯄꯒꯤ ꯃꯪ ꯀꯦ.ꯑꯩꯆ. ꯕꯨꯔꯍꯥꯅꯨꯗꯤꯟ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯁꯩꯌꯦꯗ ꯁꯕꯤꯔ ꯑꯂꯤ 23 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯁꯩꯌꯦꯗ ꯅꯖꯨꯐ ꯑꯂꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨꯅꯤ꯫ ꯑꯁꯦꯡꯕ ꯗ꯭ꯔꯒ ꯃꯄꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯗ꯭ꯔꯒ ꯂꯩꯇꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯑꯈꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗ꯭ꯔꯒ ꯃꯄꯨ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯅꯔꯛꯂꯤ꯫ ꯀꯣꯛꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯗꯦꯜꯂꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈ꯭ꯔꯦ꯫ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯛꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯐꯥꯎꯟꯗꯔ ꯑꯚꯤꯖꯤꯠ ꯗꯤꯞꯀꯦ ꯉꯁꯤ ꯑꯌꯨꯛ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 5 ꯇꯥꯜꯂꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈ꯭ꯔꯦ꯫ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯋꯥꯡꯆꯨꯐꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯦꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯡ ꯍꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯄꯣꯁꯠꯁꯤꯡ ꯗꯤꯂꯤꯠ ꯇꯧꯕꯔꯣꯝꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄꯣꯁꯠꯁꯤꯡ ꯗꯤꯂꯤꯠ ꯇꯧꯕꯗꯤ ꯉꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯃꯨꯠꯊꯠꯄꯗꯤ ꯉꯝꯂꯣꯏ꯫ ꯕꯦꯡꯀꯤꯡꯗꯒꯤꯅ ꯑꯦꯖꯨꯀꯦꯁꯟ ꯐꯥꯎꯕ ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯎꯔꯦ, ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯠꯊꯠꯄ ꯉꯝꯗ꯭ꯔꯤ꯫ ꯑꯆꯧꯕ ꯕꯦꯡꯛ, ꯐꯥꯔꯃꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯍꯧꯖꯤꯛꯅ ꯑꯦꯖꯨꯀꯦꯁꯟ ꯁ꯭ꯄꯦꯁꯇ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟꯒꯤ ꯑꯆꯧꯕ ꯆꯩꯐꯨ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯦꯖꯨꯀꯦꯁꯟꯗ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯣꯖꯥꯁꯤꯡ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯦꯁꯦꯁꯃꯦꯟꯠ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯠꯊꯒꯗꯕꯅꯤ꯫ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯛꯇ꯭ꯔꯤꯕꯁꯤ ꯆꯍꯤ 3 ꯍꯦꯜꯂꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯇꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯖꯤꯛ ꯅꯣꯏꯗꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅꯁꯨ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯥꯖꯁꯊꯥꯟ ꯖꯣꯏꯄꯨꯔꯗꯒꯤ ꯒꯥꯌꯇ꯭ꯔꯤ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯅꯕ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯏꯃꯨꯡꯁꯤꯡꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯌꯨꯅꯤꯌꯟ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯤꯌꯥꯝꯒꯩꯗ ꯐꯣꯔꯃꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯋꯥꯏ. ꯑꯟꯇꯥꯖ ꯈꯥꯟꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯗꯨ ꯉꯔꯥꯡ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯕꯣꯝ ꯑꯗꯨ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯈꯤꯕꯅꯤ꯫ ꯁꯤꯁꯤꯇꯤꯚꯤ ꯐꯨꯇꯦꯖꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯗꯨ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯋꯥꯜ ꯌꯥꯎꯅ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯗ ꯅꯠꯇꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯆꯠꯊꯔꯝꯈꯤꯕꯅꯣ ꯍꯥꯏꯕ ꯂꯨꯞ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯀꯤ ꯇꯤꯝꯁꯤꯡ ꯂꯥꯛꯇꯨꯅ ꯁ꯭ꯄꯣꯠ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯦꯟꯊꯥ ꯈꯨꯅꯧꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯕꯣꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯕꯣꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯝꯃꯤꯇꯤ ꯇꯦꯟꯊꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯈꯔ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯅꯝꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯦ꯫ ꯑꯥꯏ.ꯑꯦꯝ.
Kuki Inpi Manipur Kimna Rajnitigi Khudongchaba khara fangnaba honabada miyamna awaba kaya mayoknariba asi nathaiduna amasung namsinduna thamnaba honare. Kuki Inpi Manipur gi maikaidagi Kangpokpi District ki New Kaithalmanbi Police Station gi manung chanba Laivomda khulai paibasingna miyoi ahum hatkiba amasung yum taret tumna mai thakibagi thogdo adu NACN IM amasung masigi proxy ZUF K na chathakibani haina maral siribadu yumfam yaude haina NACN IM na thadorokpa cherol amana haidi cherol asina makhata na haribana Kimna chathariba thawong asi state asida hojik oiriba phibam asida miyamda lob asibulana uhanaba system 9 na chatharakpa semjin sajinba propaganda aduni Kuki Inpi Manipur gi maikaidagi aranba propaganda kaya chathaduna asi ana amasung asopa nangliba singbu khulai oina sijinanaba honari thawong asi Kuki Inpi na miyamna wariba kaya asigi khudongchaba lawraga rajnitigi khudongchaba lawnaba honaba thawongni Kuki Inpi na lob asida siriba maral adu khudam changdam oiba yaba support amata yaudana propaganda tawbani asigumba thawong asi mamangi matamda su kaya rakhana chathaba laikre aranba yumfam yaudaba maral kaya sijilaga maduna kaidongaida su achumba santi amasung justice purakpa ngamloi maduna hanadagi hauna thajanadabagi fibam ama lairibasida hena nangpak tananaba maichak hapa oina thokani Kuki Inpi Manipur amasung masiga chatminariba group singna aranba yumfam yaudaba propaganda kaya saugatuna miyambu lana lamjingnaba honaribasi khudakta lepkadabani political amasung strategic purpose ki damakta asigumba aranba wafam kaya fongdok libasi lamdam asida lairiba irang asi laksinaba wari watai sanaduna honariba amadi santi laknaba honariba thawongsing asida akaiba piba oina thokani miyam media organization amasung mari lenaba authorities singi maikaidagi su asigumba claim asida ningthina examine tawbaga loinana michang mikhai naidaba investigation amagi kuthangda achumaran sing adu khangdoknaba honabiyu Achumba haibasi kaidongwai jesu semdok sadokpa amasung losenba yaba nate propaganda na thawdok amagi khudam changdam oiba yaroi asigumba aranba paw sandokpasing asi tongnaba appeal tawbaga loinana mipum khudingmakna daita laina integrity laina amadi achumba bu ikai khumna naba appeal tawri hairi panba yabadi ngarang ayu anganbada Kangpokpi District ki New Kaithalmanbi Police Station gi manung chanba laivong khulda khulai paibasingna attack chathaduna nupi ama yauna miyoi ahum hatkiba Gari ani yaunam yum taret tumna mai tharam khibagi thawdo adu Kuki Inpi Manipur gi maikaidagi NACN IM amasung masigi proxy ZUF K na chathabani haina maral sikhibani